Good morning. Ngasigi video mo yeng minarasi ko. Ado good morning. Hay na yung tigi ho zum hay tare ko hay di aphaba numit aphaba ayuk oina bagi damak tani ko ina starting se dum hay di good morning ana mayam da wish to se do halak pa so mayam yaw ko good morning iche good morning adu du na ko hay dum amana hay di good morning hay ba se hay di positive vibe ama positive energy ama lakpani ko aduduna haidi thengnaba matam da su leina ko ayuk tami gumba thengnaba matam da haidi leina ko haidi good morning haibi bese haidi sigi habit se dum thambiu ko haidi akoina mu hai lein ha kani akoina working professional ngai de dum hairam gani ko aduna se dum haidi mina good morning se phana keno tawro taw nuai traga su ngarang aingon da nuai taba lei khraga su ahoba anoba numit amane ayuk anoba amane aduduna haidi good morning haidi always ko haidi sidagi wena hobby ba haitare ado keno ngasigi card ki message yeng minarase adu kai tawba yaba ngasi ko akai tips khatang share torake ko haidi vastu tips haitare ko vastu hairaga di kaino pot neba vastu haidi akoi gi hindi dana hairaga di haidi vastu hairaga di pot chai imung gi pot chai se kamaina thamgadage karamba mongda thamgadage kai tawba kai tawgadage khotgadage haidi akoi da ai erapan leiriba kholiba mayam se haidi si mayam se ngak thokna bagi damak da akoina khangna avoid tawba pot kumba leina ko haidi si je phati taraga su akoina du lai thokpodo dum adu do ai hapetang ningjang ke ko mayam da ngase do si amada card ki yeng mina se ko card chana adugi matung ina timing ne adagi kai no ngasi tawba ya ba so hapetang share tawrage segi card katang lo to ba tai se loi thamjan bi grase 1 2 3 ko ado se khanbi re ko haidi card se 1 2 3 se ko 3 se dagi khanbi re do ama 1 khanba mi nge gi ko 1 khanba mi gi je 10 of 1 sen lai se da ko thabak se yame hoje isha gi oina hai taraga di ko thabak yame responsibilities yame ado thabak se kadang yen haidi sindokpa yenthokpa kara tambiyo ko haidi imung do itaraga su haidi nangna loina mak tawdaba hai tare haidi sisima leina ko haidi aigi family members da sisima nang toksun biro sisima nang hai request tawraga haidi order mak na traga su ko haidi nang na thanda ai edum hotna ge da hai ba talle da ai moi da hai de sur pude edum tawjage da kaina khallaga dai tawbi gano ba sida aina hai ga da ban hairaga di sise nang yen thokpi ba hai tare ko haidi ngasai gi yum khatangi na tre ko se je office ta kai da su leina ko haidi team gumba leraga di nang gi team da share tok thokpiyo ba su gumba thabai khang mayam se aduga nasagi da mang matam kai thokpiyo ko ai edum anamba matam da haidi amne guidance piba matam da tarogi ishagi da makta nangi me time aigi me time se am darkar oi ko yamna aigi oina nomagi punghai ma punga aina khaidok pa de punghai ma khaidok matam se da meditation toba yoga toba ngatang walking chappo ko pa sije aigi da makta ne ba mi gi nate ba aina hotnari je kai gino haidi hotnari ne dom haidi family gi kai gi hoi family gi hona da ba su ya de chumme al tar ga isha gi hotna ba su khwai de gi nang gi na cha do hai tare ko ai isha se nushi draga di haidi kamaina amu hen afaba lak tori ge aduna na sa su nushi oba na sa gi da makta care lowa hai do na haidi ke ba khot pa ama leina ko sometimes haidi nang na sa do su invest to oba haidi phiron makta oiro ke ba makta oiro ko adumaina do sida 1 se lere ko number 2 ko number 2 se page of pentacles hai ko page of pentacles se haidi positive oye ko sida sudum haidi sida positive oye en hairaga di kaina sida afaba gumba lakpa khotpa oina leye ko ngasi gi oina haidi nang gi oina daw pi ba hai tar ko lak leiba afaba lakpa sale gi matang da hairaga su ko haidi pentacles hairaga di khoi gi gold coin gumba ni ko haidi coin gumba hai tar pisa aduna sida nangonda afaba gumba keno gumba lakpa khotpa oina leye ko aduga last ki number 3 ko the number 3 se the hermit haina lai ko hajik se kya haidi ishana di pundi puninga mi social di oining ba hai tar ko haidi socialize di oining ba taraga so haidi thokpa ngamda ba nangonda sum kaino ma sum khallaga sum leibodo adumanum leibodo haidi pundi puninge imanaba puninga pan thoga I thabak su tawni ko ata tholokpa ngamda ba ma tawri ba thokpiro si se ko guide hairaga di thokpiro nangna khalliba kaino du dagi ko haidi nangna thanda leiganu ko mi punbiyo
ꯑꯗꯣ ꯁꯤꯁꯤꯅ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯦꯀꯣ ꯇꯥꯏꯃꯤꯡꯁꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤꯗꯤ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ 6:30 ꯐꯥꯎꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯉꯟꯕꯒꯤꯁꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯍꯥꯏꯔꯒꯗꯤ ꯄꯨꯡ 7ꯒ ꯃꯤꯅꯤꯠ 35ꯗꯒꯤꯅ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 4 ꯐꯥꯎꯕ ꯐꯩꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 34ꯗꯒꯤꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 9 ꯐꯥꯎꯕ ꯑꯃꯨꯛ ꯐꯔꯦꯅꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 35 ꯐꯥꯎꯕ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟꯀꯣ ꯁꯒꯣꯜꯁꯦꯟ ꯌꯦꯜꯂꯣ ꯃꯆꯨ ꯁꯦꯠꯄꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯁꯒꯣꯜꯁꯦꯟꯁꯦ ꯍꯥꯏꯗꯤ ꯀꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯂꯨꯒꯅꯣꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯃ ꯂꯩꯖꯔꯦꯀꯣ ꯍꯥꯟꯅ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯀꯣꯛ ꯂꯨꯕ ꯐꯤ ꯁꯨꯕ ꯈꯣꯠꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯨꯕ ꯆꯥꯝꯕꯒꯤ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯋꯥꯁꯇꯨ ꯇꯤꯞꯁ ꯍꯥꯏꯅ ꯍꯥꯏꯕꯗꯣꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯁꯤꯠꯄ ꯁꯦꯡꯕꯗ ꯐꯣꯀꯁ ꯇꯧꯕ ꯍꯥꯏꯗꯤ ꯏꯃꯨꯡ ꯅꯥꯟꯕꯁꯦ ꯍꯥꯏꯗꯤ ꯐꯣꯀꯁ ꯑꯣꯟ ꯀ꯭ꯂꯤꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯄ ꯃꯇꯝꯗꯀꯣ ꯊꯣꯡꯒ ꯊꯣꯡꯅꯥꯎꯒꯁꯦ ꯆꯤꯊꯕꯅꯦ ꯍꯦꯛꯇ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯉꯁꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯊꯣꯡꯅꯥꯎꯗꯣ ꯃꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯁꯣꯝꯒꯤꯀꯣ ꯊꯣꯡꯅꯥꯎꯗꯣ ꯃꯣꯠꯂꯒꯗꯤ ꯊꯣꯡꯅꯥꯎꯗꯨꯁꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯅꯥꯎ ꯃꯣꯠꯄꯁꯤꯁꯨꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯒꯗꯕ ꯊꯕꯛ ꯂꯩꯔꯒꯁꯨ ꯑꯣꯏꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯕꯗꯣ ꯑꯣꯏꯒꯅꯦꯕ ꯑꯗꯨꯗꯨꯅ ꯊꯣꯡꯅꯥꯎꯒꯨꯝꯕ ꯃꯣꯠꯄ ꯂꯩꯔꯒꯗꯤꯀꯣ ꯊꯣꯡꯅꯥꯎꯁꯨ ꯂꯣꯏ ꯁꯦꯡ ꯌꯨꯝꯒꯤ ꯏꯃꯨꯡꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯠꯄ ꯁꯦꯡꯕ ꯑꯗꯨꯝ ꯇꯧꯋꯦꯅꯀꯣ ꯊꯣꯡꯅꯥꯎꯁꯦ ꯆꯤꯊꯍꯧꯕꯅꯦꯕ ꯍꯦꯛꯇ ꯑꯗꯨꯅ ꯒ꯭ꯂꯥꯁꯀꯨꯝꯕꯒꯤ ꯊꯣꯡ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯦꯡꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯅꯝꯕꯔ 1 ꯀꯣ ꯑꯩ ꯑꯍꯨꯝ ꯃꯔꯤꯒꯨꯝꯕ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯨꯝꯗ ꯇꯧꯕ ꯈꯣꯠꯄꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯋꯥꯁꯔꯨꯝ ꯀꯣ ꯍꯥꯏꯗꯤ ꯋꯥꯁꯔꯨꯝꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯂꯩꯔꯦ ꯊꯥꯏꯅꯗꯤ ꯃꯄꯥꯟꯗ ꯂꯩꯇ꯭ꯔꯥ ꯋꯥꯁꯔꯨꯝꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛꯀꯥꯟ ꯖꯒꯥ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯠꯅꯕꯤꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯦꯠꯔꯨꯝꯗ ꯂꯣꯏꯅ ꯑꯦꯇꯥꯆ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯃꯦꯟ ꯑꯣꯏꯅ ꯖꯒꯥ ꯂꯩꯇꯕꯒꯤꯁꯨꯅꯤꯀꯣ ꯑꯗꯣ ꯊꯥꯏꯅꯗꯤ ꯃꯄꯥꯟꯗ ꯊꯝꯕꯅꯤ나 ꯍꯥꯏꯗꯤ ꯀꯩꯁꯨ ꯊꯣꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯊꯣꯡꯁꯦ ꯅꯪꯒꯤ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯂꯣꯜꯂꯒ ꯊꯝꯃꯣ ꯏꯃꯨꯡꯗ ꯅꯪꯒꯤ ꯕꯦꯠꯔꯨꯝꯒ ꯑꯦꯇꯦꯆ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯊꯝꯒꯅꯣ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯉ ꯊꯝꯒꯅꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯋꯥꯁꯔꯨꯝ ꯍꯥꯏꯔꯒ ꯐꯠꯇ-ꯍꯥꯎꯊꯤ ꯇꯧꯕꯗꯣ ꯐꯠꯇ-ꯍꯥꯎꯊꯤ ꯂꯩ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤꯁꯨ ꯑꯦꯅꯔꯖꯤ ꯐꯠꯇꯕ ꯂꯥꯛꯑꯦꯕ ꯑꯃꯥꯡꯁꯪꯗꯒꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯊꯣꯡꯁꯦ ꯂꯣꯟझꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯣꯟझꯟꯕꯤꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦꯗ ꯊꯨꯝꯁꯦꯀꯣ ꯊꯨꯝꯁꯦ ꯑꯗꯨꯗ ꯄꯤꯡ ꯁꯣꯜ ꯑꯗꯨ ꯁꯣꯜ ꯑꯗꯥ ꯁꯣꯜ ꯀꯩꯝ ꯍꯥꯏꯔꯒ ꯏꯆꯝ ꯆꯝꯕ ꯊꯨꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯣꯠ ꯁꯤꯖꯤꯟꯅꯗꯕ ꯇꯦꯡꯀꯣꯠ ꯂꯩꯅꯀꯣ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯕꯤꯔꯣꯀꯣ ꯁꯤꯖꯤꯟꯅꯗꯕ ꯇꯦꯡꯀꯣꯠ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯄꯤꯔꯒ ꯍꯥꯏꯗꯤ ꯇꯦꯡꯀꯣꯠꯁꯤꯗ ꯊꯨꯝꯁꯦ ꯍꯥꯞꯄꯦꯗꯅꯀꯣ ꯅꯪꯒꯤ ꯋꯥꯁꯔꯨꯝꯗ ꯊꯝꯃꯣꯕ ꯀꯣꯔꯅꯔ ꯑꯃꯗ ꯑꯗꯨꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯊꯨꯝꯁꯦ ꯐ꯭ꯂꯁ ꯇꯧꯊꯣꯛꯑꯣꯕ ꯅꯪꯒꯤ ꯇꯣꯏꯂꯦꯠꯇꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ 2 ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯊꯥ ꯑꯃꯗ 2ꯔꯛꯀꯨꯝꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯌꯣꯀꯣ ꯁꯤꯁꯦꯀꯣ ꯁꯤꯁꯤꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯐꯠꯇꯕ ꯆꯠꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯤꯡꯖꯦꯟꯒꯨꯝꯕ ꯊꯝꯕ ꯃꯇꯝꯗꯀꯣ ꯑꯃꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤꯡ ꯅꯣꯡꯆꯨꯞ ꯔꯣꯝꯗ ꯃꯤꯡꯖꯦꯟ ꯊꯝꯕꯤꯒꯅꯨꯀꯣ ꯑꯗꯨꯃꯁꯨ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯏ ꯀꯥꯒꯨꯝꯕꯗ ꯊꯝꯕꯁꯦ ꯐꯩꯀꯣ ꯍꯥꯏꯗꯤ ꯕꯦꯠꯔꯨꯝꯗꯕꯨꯗꯤ ꯊꯝꯃꯝꯒꯅꯤ ꯑꯗꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯏ ꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯝꯕꯗ ꯊꯝꯕ ꯐꯩꯀꯣ ꯃꯤꯔꯔꯁꯦꯀꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯗꯤꯁꯄꯣꯖ ꯇꯧꯕꯤꯌꯣꯀꯣ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯈꯣ ꯂꯣꯏꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯅꯤ ꯈꯪꯗꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ ꯍꯥꯏꯅ ꯑꯗꯨꯝ ꯀꯤꯠ ꯅꯝꯁꯤꯜꯂ ꯊꯝꯈꯤꯅꯦ ꯍꯦꯛꯇ ꯍꯥꯏꯗꯤ ꯀꯣꯟꯅ ꯂꯧꯊꯣꯛꯀꯦ ꯀꯣꯟꯅ ꯍꯥꯏꯗꯤ ꯉꯁꯤ ꯁꯨꯝ ꯐ꯭ꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯒꯀꯣ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯄꯣꯠ ꯑꯩꯅ ꯀꯩꯅꯣ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯝꯇ ꯍꯥꯞꯄꯒ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯈꯣꯀꯣ ꯍꯥꯏꯗꯤ ꯄꯤꯊꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯣꯟꯕꯒ ꯂꯥꯛꯏꯅ ꯑꯃꯈꯛ ꯃꯌꯥꯡ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯀꯧꯇꯥ ꯀꯩꯀꯥ ꯂꯥꯛꯄꯗꯣ ꯑꯗꯨꯝꯕꯗꯒ ꯍꯥꯏꯗꯤ ꯀꯦꯖꯤꯗ ꯑꯣꯜꯂꯒ ꯄꯤꯊꯣꯛꯈꯤꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯂꯩꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯉꯁꯤꯒꯤ ꯇꯤꯞꯁ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯐꯃꯨꯡ ꯂꯣꯏꯁꯟꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯄꯒꯀꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯑꯩ ꯍꯦꯛ ꯍꯧꯒꯠꯄ ꯐꯃꯨꯡ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯏꯔꯨꯖꯕ ꯈꯣꯠꯄ ꯁꯨꯝ ꯂꯩꯅꯦ ꯍꯥꯏꯗꯤ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯀꯣ ꯌꯥꯔꯒꯗꯤ ꯐꯃꯨꯡ ꯂꯣꯏꯁꯟꯕꯤꯔꯝꯃꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯤ ꯀꯣꯟꯅ ꯂꯣꯏꯁꯟꯒꯦ ꯀꯥꯏꯅ ꯈꯟꯕ ꯅꯠꯇꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯅꯪꯒꯤ ꯐꯃꯨꯡꯗꯣ ꯍꯥꯟꯅ ꯐꯖꯅ ꯂꯣꯏꯁꯟꯕꯤꯔꯝꯃꯒ ꯑꯗꯨꯗꯩ ꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯁꯨ ꯁꯥꯡꯉꯦ ꯍꯥꯏꯗꯤ ꯃꯇꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯅ ꯍꯥꯏꯕꯁꯤꯗꯀꯣ ꯑꯗꯣ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ